Hidak kanaraba pambisingi manungda hongu pambigi maramda khara amuk khangjinminarasi. Hongu pambi ase English ta Jain taro natraga elephant's ear natraga Egyptian lily natraga Western alocasia natraga songe blanc, Chinese ta Rhea hayu, Brazil da Tayoba, Cuba da Malanga de Jardin, Fiji da Biamila, Hindi da Mankasu, Indonesia da Bira, Laos da Kapuk, Malaysia da Bira Negeri, Myanmar da Pin Mohoaya, Thai da Hora natraga Kradatadam, Vietnamese da Khois, Arabic da Ilkulkas, Japanese da Dokuimo, Bengali amasung Assamese da Manaksu, Marathi da Kamsalu, Sanskrit da Hastikirni natraga Kasalu, Scientific natragana Botanical gi oiba maming da Alocasia indica natraga Alocasia macrorhizome hainasu kawi, amasung yandem amasung pan pambigi sagai edisi da sali. Hongu pambi se saurakna put mari mangarom wangjarabasu karigumba kanda put tara hena wangbasu yawi. Pambi asigi mapana se hek yengbada lin kharaugi makok mali amasung masibu spet haina khangnai loinana put ama fawba sangi laigi masu ado woktangnaba hangama pal masu oi. Pambi asigi mau ado singjupan gumna sangi. Paudam singi matungi na hongu pambi ase Malaysia dagina Queensland gi lamdam singda laiba nong yamna suba umang singdagi haurakkhibani adubu ngasidi pambi ase malem gi ayama mafam singda sandoktuna haukhre. Pambi asi khara sarap tauba tropical amasung subtropical gi mafam singda pukhiduna chinjak oina sanga gi machinjak amasung laitengi oina thakhiduna ngasidi malemgi ayama mafamsingda yamna susinana haukhre. Atopa paudam amagi matung inadi hongu pambi ase India dagi haurakkhiduna malemgi mafamsingda sandokhibani haibasini. Pambi asigi botanical gi oiba maming species indica haibase India dagi haurakkhibani haibani aduga atopa botanical gi oiba mamingda species ki maming macrorhiza natraga macrorhizos haibase Greek ki mahai wahai macro haibadi asauba aduga raija haibana mara natraga mau haibani masigi wahan thokti hongu pambi gi mara se yamna sauna tai haibani. Hongu pambi gi mana makhok mau amasung marada yamna laina tumba ngamba oxalate haina khangnaba acicular crystal sing yawi. Triglycinin, isotriglycinin amasung hydrolyzing enzyme sing punsin aduna semba cyanogenetic principle sing hairiba compound se hongu pambi gi mau natana masa pumna makta yawbugi paudam lai. Hemagglutinin haina khangnaba glycoprotein lectin na se hongu pambi gi mau da yawi. Hongu pambi da glucose amasung fructose amasung alkaloid sing yawbugi paudam sing su lai. Aikhoigi lamda Manipur dadi hentak sembada hongu pambi gi managi makhok amasung mau ado maru oina masal ama oina hamnai. Til kang na sikpada hongu pambi gi managi makhok ado pek hek thek pada thorakpa bahi sep aduna sikpham aduda khudakta taiduna hu ado lauthoknai. Malem gi mafam kaya maromda hongu pambi gi mau ado ensang thongduna chanabagi paudam singsu lai. Hongu mana se sugairaga sumduna lauba mahi ado asok apan taubagi thombada natraga taibada i thokpado khaganba ngambagi mathakta asokpa unsa do thuna oisilhanbada sumateng pangi. Paudam amagi matung ina hongu pambi da apo matang tauba tumor asisu thingba ngambagi magun sing yawi. Rubefacin haina khangnaba unsa ngangsang nganghanba ngamba singli nauri chauthonduna igi khonjel kankhalanba ngambagi magun sing asi hongu pambi da yawi haina su paudamli. Aikhoina hongu ase hingna chabada natraga pairubada yamna hakatchaba amadi leng chatliba se hongu pambi asida yauriba oxalate asinani. Hongu pambi ase fazana phutoklabadi
ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯑꯣꯛꯖꯥꯂꯦꯠꯁꯤꯡ ꯑꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯊꯨꯒꯥꯏꯈꯤꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯑꯃꯗꯤ ꯄꯥꯏꯔꯨꯕꯗ ꯂꯦꯡꯕ ꯅꯠꯇ꯭ꯔꯒ ꯍꯥꯀꯠꯆꯕ ꯐꯥꯎꯔꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯍꯣꯡꯉꯨ ꯄꯥꯝꯕꯤ ꯑꯁꯦ ꯐꯖꯅ ꯊꯣꯡꯂꯕꯗꯤ ꯑꯗꯨꯃꯛ ꯆꯥꯕ ꯌꯥꯔꯦ꯫ ꯉꯥꯔꯤ ꯅꯠꯇ꯭ꯔꯒ ꯐꯥꯕꯧ ꯉꯥ ꯑꯀꯪꯕ ꯄꯨꯝꯊꯔꯕ ꯑꯁꯤꯒ ꯍꯣꯡꯉꯨ ꯄꯥꯝꯕꯤꯒꯤ ꯁꯔꯨꯛꯁꯤꯡꯗ ꯄꯨꯟꯅ ꯁꯨꯒꯥꯏꯃꯤꯟꯅꯕꯗꯁꯨ ꯑꯣꯛꯖꯥꯂꯦꯠ ꯑꯗꯣ ꯀꯥꯏꯊꯍꯟꯗꯨꯅ ꯆꯥꯕꯗ ꯂꯦꯡꯕ ꯐꯥꯎꯍꯟꯗꯦ꯫ ꯄꯥꯎꯗꯝꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯉꯨ ꯄꯥꯝꯕꯤꯗ ꯃꯔꯨꯑꯣꯏꯅ ꯃꯎꯗ ꯃꯤꯑꯣꯏꯕꯒꯤ ꯑꯃꯥꯡꯕ ꯑꯗꯣ ꯂꯥꯏꯅ ꯈꯣꯡ ꯍꯥꯝꯗꯣꯛꯍꯟꯕ ꯉꯝꯕꯒꯤ ꯃꯊꯛꯇ ꯍꯛꯀꯤ ꯏꯁꯤꯡ ꯆꯠꯄꯗ ꯌꯥꯝꯅ ꯂꯤꯛꯄ ꯑꯃꯁꯨꯡ ꯁꯥꯕ ꯏꯁꯤꯡ ꯌꯥꯐꯝ ꯇꯧꯕ ꯑꯁꯤꯗꯁꯨ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ꯫